Kuki mama macha oigata singnaba asiba hakchang ani taduna leiramle haidi Myanmar gi lal haulub ULF Union Liberation Front ki step military army ga khut thoknabada Leikhidre haidi Manipur gi BJP na PM laklagani Manipur da ingtapa hanjilaklagani haikiba pumba aranbo oiramle haina o ibobina phongdokkhre loinana Prime Minister Modi na Manipur miyam da ikaiba pirambani haina so MP Bimol na phongdokkhre Prime Minister Narendra Modi na Manipur da laktuna Churachandpur amadi Kangla da phongdoklamba wafam sing asida Manipur miyam na thamlamba asa pumba kaikhre Manipur gi BJP na Prime Minister Modi Manipur da laklagani thokliba irang loisinduna ingtapa hanjilaklagani haikiba pumba asengba malure adubu ngasidi thajaba pumba mangle haina CLP leader Okram Ibobina phongdoragli wafam asi ngarang babu purada leiba mahaki official resident pangthokiba paugi mifam amada phongdokladuna mahakna makata na hai project khara sangaba amadi urep yum tambagi damak Prime Minister na Manipur da lakpadunate Manipur miyam na pamnari base laibak thiba irang aduna lanjen aduna leiriba IDP sing masagi mayumda hanjin hanba National Highway da free movement lehenba Manipur gi saktam ka heloi haibna chingba wafam puthokduna irang asi loisinabagi roadmap ama puthoklambaduni adubo Prime Minister na wafam singasi amata palamdana project khara sangaramba asinadi irang asi loisinba ngamloi PM Modi na sangaramba project singi manungda Congress Party na 40% की चांगता लोइसिंदुना थमलंबा यावरी मोदी ना सही तरह माथोय लेंगाक पाइरकपा अमदी मणिपुर बीजेपी ना सही तरह लेंगाक पाइरकलगा ngasi khakta loisinduna sangari basi yamna fai pumda lising ani ga kuntaro mahangna makhata na phongdokhibada handagi Prime Minister Modi gi khongchut asi miyamna thamlamba asa atudagi tokhaire haina phongdoki Nakalamromda paugi mifam aduda sarugya kiba Lok Sabha gi MP angomcha bimol akoijamna phongdokhibada Manipur da thokliba irang asi kari amata thokidabagum irang lai haiba phawba khangandana losilaga thamlamba se Manipur miyam da ikaiba pibane Manipur gi miyam na awaba mayoknari ba se masak khangbiramdaba haiba se miyam da hen awaba pibane PM Modi na ngasi Manipur da lakliba se lebak miyam na di Manipur da thokliba irang asiga mari lainana lakpani haina launari adubu mahangna irang asigi maramda wahai amata phongdoklamdaba asinadi mahaki khongchat asi Manipur gi iranga mari lainade takle miyam gi awaba se kokhanaba honarabagi mahuta Biksit Bharata Manipur su yauragani sport amadi culture da Manipur da India masak takli haina hanadagi ngangduna leiraba wahai kaya hanjina nganglam laga loisinkhre Prime Minister amagi khongchat haibasi madam walingaidagi mapung phana plan tawduna chanaribani adubu mahaki handaki Manipur khongchat asidi pung kunmari khakta ngairakanda laukthokhlambani Term ahumlak Chief Minister Oiramlaba CLP leader Okram Ibobi amadi Lok Sabha gi member ama oidiba Mioi phawbada yamna usitana ngarang numidang wairam athengbada PM Lkpa gi chebau thilai asigumba Manipur bu thawai usitaba Manipur gi irang ase miyamda khangandana losilamba asi laibak thibani haina su phongdoki PM amana mamal yaudaba wa nganglamba Modi na hanbane Manipur da leibak asi Prime Minister kaya ama lakhre makhoina laklamdai da yamna positive oiba wakhalon da lakhiba ngaktane adubu Prime Minister Narendra Modi di Manipur da ihai hainadana lakhi mahangna laklaba matung phongdoklamba wafam mamal yaude Prime Minister ama oina mamal yaudaba wafam phongdoklamba Modi na hanbane haina amukogi President Phairoidam Nando luwang na phongdoragli wafam asi na harol thawdangi paumina telephone gi khuthangda akhanana wari sanakiba amada phongdorakibani mahangna makhata na hai Prime Minister Modi Manipur da miyamna matam amada khawrangna ngainarambani adubu haudikti mahakpu miyamna lakhaningbagi apam leite mahaki mifam singda miyamna tinaba MLA singna sengi agent sing aganwadi workers singda laktab yaroi haina akanba wafam thamba development ki head singda makhoigi makhada leiriba staff singda mifam asida saruk yanaba kanna haiba miyamna loina khangi Ngarang Modi na project kaya sangariba asidi lengaki tawdaba yadaba mathawni mahak laktrabasu adumak sangagadaba leirabani mahaki lamdamdagi mahaki mafamdagi Manipur miyamna project kaya sangarambadunate pamliba miyamna pamlibadi Manipur da ingtaba hanjilakpa yellow mistingi phibam phana lehenba free movement lehenbani adubu mahangna amata piramdre maramaduna Prime Minister Narendra Modi gi Manipur khongchat mapung phaba oide Bir Tikendra International Airport Imphal da flight taraba matung nakraba Kangla da hana changlambagi mahuta Churachandpur da chatlibasigi maram karigano PM na Churachandpur hena maru ina lawriba karigano PM na karigi khal olaga khaidoklibano Prime Minister Modi na Manipur miyangi pi taithokhlamba ngamkhide haina su phongdoragli IDP singi matangda memorandum pisinba khongna lakiba popular police na fadinkhre
Prime Minister Narendra Modi Manipur lakpa sida IDP singna wariba kaya asigi paudam yauba memorandum pisingani haiduna phayengdagi kangla fawba khongna lakiba ningthauzam popilal bu kangla yaudringaida lamthang police na fadinkhre ningthauzam popilal na chatkiba khongtat aduda kangla yaudringaida lamthang police na fadinkiba adu yaningde haina kangsuptagi landelaktuna leiriba IDP singna Pendaba Fongdokkhre loinana popilal fakibaga madi lainana IDP ima ibel singna lamthang police station gi mamangda khongdang sanchinki Khongdang aduda saruk yakiba ningthauzam thabalaina phongdokkibada ngarangi Prime Minister gi khongtat asi project sing sangaramba khaknatana IDP singi wariba kaya asigi wa tagadabani haina lakpani haiba thajai maram aduna miyangi mahut sinduna ningthauzam popilal na warul kaya yawba memorandum ama puraga chatpada lamthang police na matam adu yaudringaida mahakpu phabi basti karigino haiba wahang hangleduna mahakpu phajin basti matang chade athubada thadokpiyo haina taksinki Myanmar gi Rakhine State Junta Lanmina Haukiba Irai Numit ki Numidangda Airstrike Chathabada Mioi 18 Leikhidre Mioi 12 henbana Asok Apan Yaokhre Myanmar gi Nongsup Thangbada Leiriba Rakhine State ta Haukiba Irai Numit ki Numidangda Junta Lanmina Airstrike Chathabada Inkhalagdiba Mahimasing Tamliba Mahiroi 18 Leikhidre Mioi 12 henbana Asok Apan Yaokhre haidi Myanmar Junta Lanmina Chathakiba airstrike adu Rakhine State Leiriba private high school anida atamnana attack Chathakibani haina Junta Lanmigi mayokta lan hauriba khulai paiba arm group Arakan Armina Junta Lanmigi mathakta maral chiragli thaudo adugi matangda UNICEF maikedagi Junta Lanmina mahaisang anida atamnana attack chathaduna maralai jedraba mahiroi kaya hatkiba amadi kaya amana Asok Apan nanghankibagi thaudo adu Kandem taubaga loinana attack aduna maram oiduna awa ana taraba imung manungda thengna hauriba awabada saruk yari haina phongdokkhre Arakan Army gi maikedagi airstrike adu Rakhine State ki manung chanbada leiba Kiyoto shahar da leiba private school anida atamnana target thamduna haukiba irai numit ki pung 12 rom taba matamda chathakibani airstrike adu da Leikhidre mahiroi sing adu numidangi matam oibana tumna hitna ringai matamda chathakibani Junta Lanmina Chathakiba airstrike aduda Leikhidre mahai tamliba mahiroi amadi Asok Apan nangkhraba mahiroi sing adu masagi sahi 15 dagi 18 phawbagi manungda oigani Leikhidre mahiroi amadi makhoigi leihauriba imung manungna thengnariba awabada saruk yari haina Arakan Army gi maikidagi sunungaitaba phongdokkhre Panba yabadi haukiba sahi amarongi mamangdagi hauduna Myanmar Junta Lanmi amasung Arakan Army gi marakta akan mamongda khuthoknabagi thaudok kaya tatana thokli khuthoknabagi thaudok sing asi Myanmar gi tongan region sing asibu nakal ani gi maikidagi makoigi makhada thamnabagi panamda khuthoknakibani haukiba sahi listing ani kunmathoi da ong chan chu sina lusing balengak adubu Myanmar military na ku tawduna military lengak thamkhraba matung ngasi fawa military lengak amasung makoibu yaningda bakhulai paiba tongan ba arm group singi marakta khuthoknabagi thaudok kaya leptana thokli local media report amagi matung ina haukiba irai numit ki numidangda Myanmar Junta Lanmina chathikiba airstrike adu 500 pound lumba bomb sing thadaduna attack chathagibani Myanmar Junta Lanmina maralai jadraba inkhalagdiba mahai tamliba mahiroi amadi lairaba imung kayagi miyoi singda nongmagi letuna attack chathaduna misimina kaya thokli Myanmar da thokliba tongan ba hingsagi thaudo wathok sing asigi matangda kupna I pauloduna mathau taba thabak thoram sing paikhananaba honabada Internet amasung phone service ki leiriba khudongchadaba kaya asina maram oiduna awaba kaya mayoknari hainasu UNICEF ki maikidagi nungaitaba phongdokkhre lakte sonaramba Narendra Modi Manipur da pung kharagi khongchata laktuna nakalani maki IDP sing unakhre Prime Minister dagi miyamna taba phangani haina thajanarma wafam cheng khongchat sida taba phangkidaba miyamna penakhidre Matam kayagi mamangdagi Manipur gi miyamna India gi Prime Minister Narendra Modi na Manipur da amuktang laktuna Manipur gi irang asibu loisina bakana lauduna lakiba dugi mahai oina PM Modi ngarang pungkharagi khongchata Manipur da laktuna Churasanpur district amadi Puwari ga sagwanaraba lamdam asiga yellow misting gi haurakpam oiriba senglaba Laifamlen Kangla da laktuna miyamda mahaki pungningi wafam thamkhre khongchat asida kumda lising ani kulhumdoi gi me ahumdagi Manipur da thoragliba irang achina maram oiraga relief camp sing da famlauduna leiriba mitai amadi Kuki Furuki IDP sing unaduna wari sanakhre khongchat aduga mari lainana Prime Minister Narendra Modi na ngarang lupa crore listing amasjani ge development project sing sangaduna miyamda sinakhre Adumoinamak Prime Minister gi khongchat adu basaruk yaba lakhiba miyamnadi hauji thokliba irang asti loisinaba free movement leihanaba wafamna stingbadi PM na phongdorakani khanna laklabaso taningba wafam phongdoklamdabadagi ipen pena khidre
PM Modi na Manipurda matam chana Leikhidre HAIDUNA masamlu koktuna yaningdaba FONGDOKKHRE. Tha kunipan helaklaba Manipur gi irang asti matam chana loisinaba leibak asigi Prime Minister Narendra Modi Manipurda lakhide ngasi khaktang lakliba mahaki khongchat yaningde haiduna Manipur Pradesh Youth Congress Committee gi MPYC gi President Wahengbam Anana FONGDOKKHRE MPYC gi thomisingna Congress babandagi kanglatana laktuna thokliba irang asigi matangda ayekpa protest ama Prime Minister da khudol tamnaba honarakibada Security singna thingduna thambadagi sauna muknaba thokre masing yamlaba Youth Congress ki members singna nungthil pung ama tabada party ki office da pulaba matungda khongchat ama chatnaba tharang tawki adubu police amadi CRPF ki personnel singna Youth Congress ki thomi singa du thingduna thamki Security personnel singi athingba namkhairaga protesters singna kholaw kaya lauduna PM Modi gi Manipur khongchat yaningdaba FONGDOKKHRE State asida haudik thokliba watok loisinaba honadabagi matangdasu lengakpu maral seki kumdali singani kulhumdoidagi haurakkiba Manipur gi irang asigi matung tarakpada PM na ahanboina state asida lakpa khongchat yaningdaba FONGDOKKHRE na khongtang tangsinkibani